Phundrei Lambi Sembidrabadi August 12 Thinglagani. Thoubal District ki Khongjom Police Station ki Mamang pangna changliba Phundrei Lambi asi matam sangna sembiraktabana marm oiraga chatthok chatsin da khudong chadaba maiyoknare. Hairiba lambi asi athubada mari leinaba singna Sembidrabadi Phundrei da leiriba tongan Lupsing amadi Auto Owners Association na Lakliba August ki tang 12 dagi matam kaktana thingjinbagi khongjang Changsinlagani Hairi.Hiram asigi matangda Phundrei da leiba tongan Lupsing gi mihut singa paumi singa unaba amada Phundrei Apunba ki Thoumi Ph.Nabi Khan na Phongdorakpada Phundrei Lambi asi lengakna chahi 5 gi manungda amuk khaktamak semi adubu quality laina sembidaba amadi Hairiba lambi asigi nak yeta leiriba brick farm amadi ply factory gi achauba gari sing toina changba maramna asuki matik soksille achauba manpuba gari singna lambi asi yamna sathiba fibam amada leihanle. Hairiba manpuba factory singi gari sing asi lambi atopa ama tongana chatpiro miyam gi lambi asi chatpirenu haina miyamna ihau kaya houkhre.Ply factory amadi brick farm singi mapu singa miyamga kayarak faminaduna wari sanakre warep kayasu lawkhre. Adubu April May faubada semjinjage lambi asigi akai atoy yaurakpa khudingi semjinjage haina sahi piramlabasu ona tainaba mawongda ngasi fauba semjinbidana leire. Lambi asida nungtigi chatliba mahairoi sing amadi ana ayek yaurakpa singda khudong chadaba maiyoknare. Maramaduna lambi asi Lakliba August ki tang 12 faubagi manungda mari leinaba singna semjinba haudrabadi mathangi numit August ki tang 12 dagi matam kaktana Thinglagani haiba wafam thamlakkhi.Loinana athingba asigi manungda kanagumbana lambi asida changlaklabadi maduda thokpa afafategi daita Masa Masana pujagadabani Hairi. Si Hairiba numit asidagi akoigi Phundrei da leiriba Lupsing amadi praja sing amadi auto association gi isinana singa Loinana ngasi Hairiba numit asidagi Phundrei Lambi asi block matam khara tawjare. Hairiba lambi block tawbasida kanagumba Phundrei gi authority amade Phundrei da leiriba praja sing amade club ki sininau sing natana atopa mioi haibade Phundrei Lambi asigi atatai oiba mioi singna laaga karigumba blog ase amta hangya roi karigumba makhata na blog ase hangba amade tawning bu khusita torokpa targadi maduda thorokpa afafata daita khudingwa masa masana pujagadabani haiba wafam ase thamjari. Loinana Phundrei da leiriba khoi Phundrei gi oiba pothok chatthok leiriba laibak na singba akoigi singleba puthokpa ado heavy loss sangsila aga singleba puthokpa adai laibak puthoga tawning pata tawba sanga aga khusira si tawba yabai mong som matam koina satharakle. Hairiba matam koina satharakliba sugum laba thabuk thoram singje yariba makai isa na tokpi bana fani. Hairiba thabuk singche makhata na sangsilakpa taragadi akoi Phundrei praja amade club na tawrokpa thabuk khadimata nasana dai